Style is the answer to everything. A fresh way to approach a dull or dangerous thing. To do a dangerous thing with style is what I call art. Ngasi video si UMOK sauce na sponsor to video ne sida akoina semjariba item sing si sauce ga chanaba khara khangat jaraga semjabane aduga sina taba atopa item yama masu sauce hapaga thongba ya ba semba ya ba yama masu leiri yen thongba da dum hapaga extreme do hapaga dum thonga su ya atopa topa mayam su leiri ado ngasi si try tawjarage UMOK sauce se UMOROK na semjaba akoi iramdam manipur da puthokjaba sauce amani UMOK sauce da makhal ahum ne balai duse aduga sigisina sweet king chili sauce yam kanna sarai do basisina aduga sina hot sauce mayai oideba aduga sina extreme mai hobi ibani ngasai dei sida tori mam se kemta try tawdriba sina fried chicken ne aduga sida mimi sinju leire bora leire alu sop leire aduga sina keno urban takeout ki momo ne chicken momo ado si akhon semja barbecue leire aduga sisina manjibuki degi momo chicken ne hai ahan bane Mandaruki akoina thaini am charamba mafamne yamung lebrek bane sina UMOK sauce se mayamna departmental store ayamba di loina phange ado mayamna personally contact to bining ba yaroga su phone number amadi Instagram page so koi sida thokhanjar mage description da su hapjar mage ado mayamna ba order gumba to bining ba lega su Instagram da UMOK sauce haga dum phanga bane ado sauce se kamain tawge haibado yengjarge ngasi chadu se asang badi sauce ni ba do sauce matum na chabadi yatabnina mayam sa hapo ai bro Singju sisu koi sauce ga taraga totani ba dong hak le totlase hana khara de ki ise oh khara yamna dum lupsalage ahana khangri ga da mantri pukhi gi do charam me ba khangba yo chata kana It was at this moment that he knew. He f***ed up. Thumji guys. UMOK manam da bong la ba. Hoksan ba din thumme ko. Lo. Simol si dia. Ai khang da na yam lupre. Hảo đến trong một wow
ꯑꯁꯤ ꯁ꯭ꯋꯤꯠ ꯅꯠꯇ꯭ꯔꯣ ꯑꯦꯛꯁꯇ꯭ꯔꯤꯝꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯅꯪ ꯆꯥꯖꯔꯣ ꯋꯥ ꯁꯤꯗꯤ 3ꯔꯛ ꯁꯥꯗꯣꯔꯦ ꯑꯩ ꯊꯟꯗ ꯌꯨꯝꯗ ꯂꯩꯌꯦ ꯑꯩꯅ ꯊꯤꯃꯥꯏꯅꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯌꯥꯝ ꯁꯥꯔꯦ ꯑꯩ ꯂꯨꯄꯥꯗꯨ ꯎꯍꯧꯕ꯭ꯔꯥ ꯁꯥ ꯑꯩ ꯄꯨꯂꯞ ꯂꯨꯞꯁꯜꯂꯨꯔꯦ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯊꯦꯡꯉꯨ ꯍꯥꯏꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯍꯥꯎꯋꯦꯅꯅꯦ ꯆꯥꯕꯗꯤ ꯂꯦꯞꯅꯤꯡꯗꯕ ꯊꯦꯡꯕꯥꯎ ꯁꯥꯏꯗꯨꯅꯤ ꯑꯍꯥꯟꯕ ꯍꯨꯛꯄꯗꯨꯁꯨ ꯊꯨꯝꯃꯦꯕ ꯊꯨꯝꯕ ꯍꯥꯏꯗꯤ ꯇꯣꯃꯦꯇꯣꯒꯤ ꯊꯨꯝꯕꯗꯣ ꯑꯩ ꯑꯂꯨ ꯆꯞ ꯆꯥꯒꯦ ꯁꯣꯏꯗꯅ ꯆꯤꯟꯗ ꯑꯃꯨꯛ ꯁꯦꯡꯇꯣꯛꯈ꯭ꯔꯦꯅꯦ ꯁꯤꯡꯖꯨꯒ ꯆꯥꯃꯤꯟꯅꯔꯁꯤ ꯁꯥꯏꯁꯤꯡꯕ ꯇꯞꯅ ꯂꯥꯛꯑꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩ ꯁꯤꯒꯗꯧꯔꯦ ꯃꯉꯣꯟꯗ ꯑꯩꯅꯗꯤ ꯈꯤꯇꯪꯗꯤ ꯉꯝꯃꯦ ꯄꯤꯇꯥ ꯑꯗꯣ ꯑꯦꯛꯁꯇ꯭ꯔꯤꯝꯁꯦ ꯆꯥꯗꯤ ꯆꯥꯅꯤ ꯌꯦꯡꯒꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯁꯥꯕꯅꯣ ꯍꯥꯏꯕꯗꯣ ꯂꯥꯁꯇ ꯆꯥꯒꯦ ꯆꯦꯟꯊꯣꯛꯈ꯭ꯔꯁꯨ ꯌꯥꯅꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯐꯥꯔꯁ ꯍꯦꯛꯇ ꯂꯨꯞꯍꯧꯔꯒꯦ ꯁꯤꯅꯤ ꯍꯥꯏꯕꯗꯤꯀꯣ ꯑꯗꯨ ꯆꯥꯕ ꯉꯝꯃꯔꯣꯏ ꯁꯤꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯐꯥꯔꯁꯇ ꯆꯥꯈꯤꯗꯅ ꯈꯔ ꯌꯥꯝ ꯁꯥꯗꯕꯗꯨꯅꯦꯕ ꯁꯤꯅ ꯈꯔ ꯄꯥꯋꯔ ꯍꯦꯟꯒꯠꯂꯛꯄꯗꯨꯅꯦꯕ ꯑꯗꯣ ꯑꯩ ꯍꯤꯡꯕ꯭ꯔ ꯌꯦꯡꯁꯤ ꯄꯋꯥꯔꯅ ꯑꯗꯨꯝ ꯍꯦꯟꯒꯠꯆꯔꯣ ꯑꯩ ꯁꯣꯁ ꯇꯩꯁꯟꯕ ꯑꯣꯏꯅꯝꯕ ꯑꯃ ꯌꯥꯎꯗ꯭ꯔꯃꯣ ꯊꯨꯝꯂꯤ ꯊꯨꯝꯂꯤ ꯈꯔ ꯍꯦꯜꯂꯦ ꯁꯤꯅ ꯁꯥꯕ ꯌꯦꯟꯁꯤꯅ ꯀꯅꯥꯅ ꯇꯧꯕꯅꯣ ꯍꯥꯎꯒꯦꯔ ꯁꯤ ꯁꯥꯗ ꯃꯥꯜꯂꯦ ꯆꯥꯖꯔꯣ ꯄꯤꯖꯒꯦꯗꯧꯅꯦ ꯁꯥꯗ ꯃꯥꯜꯂꯦ ꯃꯌꯥꯝ ꯃꯔꯛ ꯊꯠꯅ ꯁꯤꯡꯖꯃꯩꯗ ꯂꯩꯕꯗꯣ ꯕꯣꯠꯀꯥ ꯀꯦꯐꯦꯗ ꯑꯁꯤꯒꯤ ꯎꯃꯣꯛ ꯁꯣꯁꯀꯤ ꯆꯦꯂꯦꯟꯖ ꯑꯃ ꯇꯧꯖꯒꯅꯤ ꯃꯌꯥꯝꯅ ꯁꯤꯁꯦ ꯁꯣꯁ ꯊꯛꯇꯣꯛꯄꯤꯔꯨꯔꯣ ꯎꯃꯣꯔꯣꯛ ꯆꯥꯕ ꯉꯝꯃꯦ ꯃꯣꯔꯣꯛ ꯆꯥꯕ ꯉꯝꯃꯦ ꯇꯧꯕ ꯈꯟꯕꯤꯕ ꯃꯤꯈꯩꯅ ꯂꯥꯛꯑꯒ ꯑꯗꯨꯝ ꯆꯦꯂꯦꯟꯖꯇꯨ ꯁꯔꯨꯛ ꯌꯥꯕꯤꯕ ꯌꯥꯒꯅꯤ ꯆꯦꯂꯦꯟꯖꯀꯤ ꯃꯔꯝꯗ ꯑꯀꯨꯞꯄ ꯃꯔꯣꯜ ꯑꯩꯈꯣꯏ ꯑꯞꯗꯦꯠ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯑꯞꯗꯦꯠꯇꯣ ꯈꯪꯕꯤꯅꯕ ꯎꯃꯣꯛ ꯁꯣꯁꯀꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟꯁꯨ ꯐꯣꯂꯣ ꯇꯧꯁꯟꯕꯤꯌꯨ ꯃꯌꯥꯝꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯖꯔꯣꯏ ꯑꯩꯈꯣꯏ ꯂꯩꯔꯝꯒꯦ ꯉꯥꯏꯔꯒ ꯅꯣꯏ ꯃꯌꯥꯝ ꯀꯞꯄꯗ ꯌꯦꯡꯕ ꯎꯃꯣꯛ ꯃꯅꯝꯁꯦ ꯈꯨꯅꯨꯡꯁꯤꯁꯦ ꯑꯩ ꯌꯦꯡꯒꯦ ꯊꯦꯡꯗꯅꯕ ꯍꯣꯠꯅꯩ ꯌꯦꯡꯉꯨ ꯑꯩ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯑꯩ ꯈꯪꯗꯦ ꯁꯥꯃꯟꯗꯅ ꯈꯪꯗꯕ ꯋꯥ ꯍꯥꯎꯋꯦ ꯁꯤ ꯏꯟꯁꯥꯡꯒ ꯊꯣꯡꯉꯒ ꯍꯥꯎꯋꯦ ꯍꯥꯏꯕꯗꯣ ꯍꯥꯎꯔꯝꯒꯅꯤ ꯐꯖꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯎꯃꯣꯔꯣꯛꯇꯣ ꯂꯣꯏ ꯍꯩꯅꯕꯅꯤꯅ ꯑꯦꯛꯁꯇ꯭ꯔꯤꯝ ꯌꯦꯡꯉꯒꯦ ꯋꯥꯛ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯑꯦꯛꯁꯇ꯭ꯔꯤꯝꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯑꯣꯏꯀꯤ ꯈꯪꯗꯕꯅ ꯇꯣꯞ ꯇꯣꯞꯄ ꯁꯣꯁ ꯁꯦꯟꯇꯔ ꯑꯃꯗ ꯍꯥꯞꯆꯔꯛꯄꯅꯤ ꯑꯩ ꯌꯥꯝ ꯂꯨꯞꯄꯗꯤ ꯀꯤꯖꯩ ꯍꯥꯏꯕꯗꯤ ꯌꯦꯡꯈꯤꯒꯦꯕ ꯃꯑꯣꯡꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯃꯅꯝꯁꯤꯗꯤ ꯉꯁꯥꯏ ꯕꯣꯇꯜ ꯃꯈꯨꯝ ꯍꯥꯡꯗꯣꯔꯛꯄꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯅꯪ ꯆꯥꯔꯣ ꯌꯦꯡꯗꯣꯏꯔꯥ ꯃꯣꯔꯣꯛ ꯃꯅꯝꯁꯦ ꯌꯥꯝ ꯂꯨꯞꯇꯕꯩꯔꯣ ꯑꯌꯨꯛꯀꯁꯦ ꯁꯥꯒꯦꯁꯦ ꯁꯥꯒꯦꯁꯦ ꯃꯣꯔꯣꯛ ꯁꯣꯁ ꯆꯥꯔꯒꯕꯨ ꯀꯩꯗꯧ ꯀꯥꯝꯃꯣꯏꯗꯣꯏꯅꯣ ꯃꯥꯅꯦ ꯑꯗꯨꯁꯨ ꯎ ꯃꯣꯔꯣꯛꯀꯤ ꯍꯥꯎꯋꯦ ꯁꯤ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯋꯦ ꯃꯣꯔꯣꯛꯁꯦ ꯑꯩꯈꯣꯏꯅ ꯑꯁꯤꯗ ꯌꯥꯝ ꯁꯥꯒꯦ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯕꯤꯔꯣꯔꯥ ꯑꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯈꯤꯕꯗꯣ
Mara. Hui khong mấy ấm này. Hậu chứ nào. Ai xin gì hậu cái. Mà sao đây số sẽ xin hậu hả mày? Xin không sai xin không hậu này xin không sai xin không hậu. Ai bây giờ xem hình cái này. Mà cái gì vậy? Ngồi đây. Ấy, kịch sẽ tập là bạn lấy ra. Anh vẫn có bị sao vậy lắc nữa bây giờ. Thằng là đã. Tập là bạn lấy. Mẹ Lắm là cái UMOROK sẽ Pambi ba tara đi. Si UMOK sauce ki. Try tàu biểu. Si flavor UMOK. Khô hao ra. Cha là mình khăng rồi. Ấy lúc tôi đang ra cái. Hare Krishna. Hay dám hay rồi. Mà lần rồi. Hỏi. Anh sao vậy? Mai kita ngang buat ni. Mapalan dali ba sino? UMOROK. Best tayo sidi. Manam kasi pura atik pa bang nam. Ayam sahal rồi. Kitang sahal ni. Sigi item masa na hauzari bisu dane. Sauce na mong extra. Mahau je pisan bini ba. Aduh na ko. Hai kan de. Siam hawe. Sweet king chili sauce. Ai di extreme da ho. Yam oi nam ma yawe. Ai mai try tam. Hậu ấy, chúng học cái đấy bố. Ở cái này extreme thì làm mong mà là làm hay rất tập đấy bố. Nó đi hao hò gần tôi. Sama kya? Barbecue đã hấp chưa nè. Sauce đó. Extreme. Xí tăng. Mimi singzu alu chop bora siga su dum cha ba yai ba hojik mimi singzu sida akhoi kino sigi sauce hap kan hap sia Amuka su unga. Mayai ubi to hapo sidi. Kay gino khang di yam usik tabagi tap ta yam na ne. Kay no ma tong na saba ma kha yawe. karim na raga Chính là ma'am hot sauce Sang da hapo ko sang da. Nino Ay mo sa su Yeah, kan ba. ba hidaw la. Ya. Nang ikan bi raga Saya Stop na saya extreme ni Bira ni jadi maha bira ni UMOROK ti khut sa de da ne Sa da ni thun ni sa ba. Extreme hap ki ha de ki cha ba mu ki de ni si dum ta to. Hau ya bani Tak. Yaad rहे Xin ra cái Ma'am Ko bi sa cái da ko bi na ka thum man Mimi singzu UMOK malam tu mana masing manam juga Belum kagak habis ya Lupa cha.
시모샤 해 우선 먹으니 이놈시 하이도 뭐 카가 합시다 하이도 어디 혹시 차례봐 킥사 그래 다른 불에 인지나 아리버기 답다 킥세 스타트 khá 와라가 좀 짭짭나 덕덕덕덕덕덕 하는 라고도 너를 보라니 아도 매am 짜버시 매am 머럭 탔나 ꯑꯩꯅ ꯐꯝꯃꯤꯕ ꯁꯣꯐꯥ ꯐꯖꯕ ꯁꯥꯡ ꯂꯥꯎꯕꯁꯤ DN ꯍꯣꯝ ꯗꯦꯀꯣꯔꯗꯒꯤꯅꯦ ꯑꯗꯨꯒ ꯁꯤꯗ ꯃꯅꯤꯡꯗ ꯌꯥꯟꯗꯕꯤ ꯖꯃꯛꯀꯤꯁꯤꯁꯨ ꯅꯃꯒꯤ ꯍꯥꯏꯈ꯭ꯔꯦꯀꯣ ꯃꯌꯥꯝꯁꯦ ꯃꯌꯥꯝꯁꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ DN ꯍꯣꯝ ꯗꯦꯀꯣꯔꯗꯒꯤ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯥꯏ ꯆꯥꯕ ꯄ꯭ꯂꯦꯠ ꯐꯖꯕꯗꯣ ꯑꯗꯨꯒꯤꯗꯨꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯒꯗꯤ DN ꯍꯣꯝ ꯗꯦꯀꯣꯔꯁꯦ ꯁꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯍꯥꯞꯄꯕꯅꯦ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯌꯦꯡꯕ ꯃꯌꯥꯝꯅ ꯆꯠꯂꯒ ꯌꯦꯡꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯀꯩꯁꯥꯝꯊꯣꯡ ꯊꯣꯡꯒꯤ ꯑꯣꯄꯣꯖꯤꯠꯇ ꯑꯗꯨꯝ ꯂꯩꯔꯦ ꯃꯌꯥꯝ ꯆꯠꯂꯒ ꯑꯗꯨꯝ ꯌꯦꯡꯊꯣꯛꯄꯤꯔꯣ ꯁꯪꯒꯣꯜ ꯈꯝꯕꯝ ꯊꯥꯡꯒꯠꯂꯦ ꯁꯣꯝ ꯅꯥꯀꯟ ꯁꯥꯔꯦ ꯉꯥꯔꯤ ꯌꯥꯎꯗꯦꯕꯀꯣ ꯁꯤꯁꯦ ꯑꯗꯣ ꯇꯤꯍꯥꯎꯕꯅꯦ ꯑꯝꯇ ꯆꯥꯎꯗꯅ ꯌꯥꯎꯕ ꯃꯄꯥꯟꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯅ ꯃꯤꯃꯤꯗꯪ ꯂꯩꯔꯒ ꯁꯤ ꯁꯣꯁꯁꯤꯗꯪ ꯂꯩꯔꯒ ꯃꯔꯣꯏ ꯈꯔ ꯁꯣꯏꯖꯤꯜꯂꯒ ꯑꯗꯨꯝ ꯆꯥ ꯌꯥꯔꯦ ꯉꯥꯔꯤ ꯌꯥꯎꯗꯕꯤꯗ ꯍꯥꯏꯕꯗꯤ ꯉꯥꯔꯤ ꯐꯔꯛ ꯇꯥꯔꯒꯁꯨ ꯌꯥꯝ ꯆꯥꯅꯩ ꯁꯤꯡꯖꯨꯒ ꯎꯃꯣꯔꯣꯛꯁꯤ ꯉꯁꯥꯏ ꯃꯅꯝ ꯑꯃ ꯂꯩꯖꯥꯠꯅ ꯁꯤ ꯇꯣꯅꯤꯡꯈꯣꯛ ꯃꯅꯥ ꯀꯩꯀꯥꯁꯦ ꯑꯂꯨ ꯄꯔꯥꯊꯥꯒ ꯆꯥꯕꯖꯥꯠꯅꯤ ꯑꯧ ꯌꯥꯅꯤ ꯍꯥꯎꯅꯤ ꯐ꯭ꯔꯥꯏড ꯔꯥꯏꯁꯀ ꯆꯥꯕꯁꯨ ꯍꯥꯎꯅꯤ 아유 셔 umak man na to na sarap man sama kan sar morok to irak na Hindi na ba? Mojar ka kang gani ka hadi sani. wangin ka na hadi takbi Ay wangin ka ni hadi silo itangam. tang lebak to ola so ontok ni Wangin ra. stop alay ha ba saya 하우도 니 말이요. ꯃꯌꯥꯝ ꯁꯤꯁꯦ ꯉꯁꯥꯏ ꯕꯥꯔꯕꯤꯀ꯭ꯌꯨ ꯇꯧꯕꯗ ꯑꯦꯛꯁꯇ꯭ꯔꯤꯝꯁꯦ ꯍꯥꯞꯈꯤꯕꯅꯦꯕ ꯑꯗꯨꯅ ꯁꯣꯁ ꯂꯨꯞꯇꯕꯤꯗ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧꯒꯦ. Tauta. Sabra. 하우도 스모키 플레이버가 오해가 하냐? 와. Yam ito sabi natin ko. Ang ngayon hari yung tumura haun niya ba? Yam tayo mo dikki. Ore nuay ito ba pao dito halaga na. Kayo nung utulehan nga dam. Barbecue chicken niya ba? Sana. ꯀꯦꯛꯁꯦ ꯇꯞꯅ ꯂꯥꯛꯄꯁꯤꯅꯤꯁꯦ ꯍꯥꯏꯕꯗꯤ ꯎꯁꯤꯠꯇꯅ ꯀꯔꯦꯝꯅꯔꯒ ꯆꯥꯎꯔꯒꯀꯣ ꯃꯤꯠ ꯅꯥꯔꯗꯤ ꯈꯪꯁꯤꯡꯒ ꯁꯤꯡꯗꯣꯏꯖꯥꯠꯅꯤ ꯃꯌꯥꯝ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯒ ꯊꯥꯕꯤꯔꯗꯤꯀꯣ ꯃꯅꯥꯛꯇ ꯇꯛ ꯇꯛ ꯇꯧꯔ ꯄꯥ ꯌꯥꯅꯤ Paano? Exam jalan tayo nang ready. Pagtala ni. ꯑꯗꯣ ꯎꯃꯣꯛꯇꯤꯅꯦ ꯄꯨꯛꯀꯁꯨ ꯀꯌꯥ ꯁꯣꯛꯇꯕꯅꯦ ꯃꯣꯔꯣꯛ ꯑꯐꯕꯅꯦ Suksaroy. ꯁꯣꯛꯑꯣꯏꯌꯦ ꯉꯁꯥꯏꯗꯩ ꯆꯤꯟꯗ ꯁꯥꯏꯗꯣ ꯄꯨꯛꯇ ꯁꯥꯔꯛꯄꯅꯦ
ꯀꯤꯡ ꯆꯤꯂꯤꯗꯤ ꯃꯤꯒꯤ ꯑꯣꯏꯖꯔꯒꯁꯨ ꯎꯃꯣꯔꯣꯛꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯅꯤ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯔꯤ ꯎꯃꯣꯔꯣꯛꯇꯨꯗꯒꯤ ꯂꯧꯊꯣꯛꯆꯔꯒ ꯃꯃꯤꯡꯁꯤꯁꯨ ꯎꯃꯣꯛ ꯍꯥꯏꯅ ꯊꯣꯟꯖꯕꯅꯦ ꯃꯣꯔꯣꯛꯇꯣ ꯃꯅꯤꯄꯨꯔꯗꯁꯨ ꯐꯪꯉꯦ ꯍꯥꯏꯕꯗꯣ ꯑꯇꯣꯞꯄ ꯂꯝꯗꯁꯨ ꯈꯪꯖꯁꯅꯣꯅ ꯚꯥꯏꯔꯦꯜ ꯃꯤꯁꯤꯡꯁꯨꯗꯣ ꯑꯗ ꯍꯥꯞꯄꯁꯨ ꯌꯥꯅꯤ ꯁꯤ ꯁꯣꯁꯁꯦ ꯌꯦꯔꯨꯝꯗꯣ ꯀꯟꯅ ꯅꯣꯏꯁꯜꯂꯒ ꯑꯝꯇꯪ ꯅꯣꯝꯕꯤꯔꯛꯀꯦ 시제 까면 소스 까고 해야 되죠. 일배. 하이 해봐. 안 받아. 비슷하게 잘라게. 뿌리나 할게. 야, 하완 뿌리나다. 모록 밤비바 지나나 몽빵 야우비 따리 오목 소스 암땅 트라이 톡톡요. 암땅 짜가지고 마카타 아버지 좀 하이나 들어주 안. 좀 짜들어보네 나다. 그 땀땀 라긴. 시 소스 ꯉꯥꯡꯉꯤꯁꯦ artificial color ꯑꯝꯇ use ꯇꯧꯕ ꯅꯠꯇꯦꯕ ꯎ ꯃꯣꯔꯣꯛ ꯉꯥꯡꯕ ꯐꯖꯕꯗꯣ ꯑꯗꯨ ꯉꯥꯛꯇ ꯈꯜꯂꯒ ꯁꯦꯝꯕꯅꯦꯕ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯃꯣꯔꯣꯛ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯨꯝꯁꯤꯁꯨ ꯁꯤꯗ ꯐꯥꯔꯤꯁꯦ ꯔꯕꯔꯅꯦꯕꯀꯣ ꯁꯤꯁꯦ ꯇ꯭ꯌꯨꯕ ꯇꯥꯏꯞꯇꯣ ꯑꯗꯣ ꯁꯤꯁꯦ ꯏꯌꯔ ꯇꯥꯏꯠ ꯑꯣꯏꯍꯜꯂꯤꯁꯦ ꯃꯣꯔꯣꯛꯅꯤꯅ ꯍꯥꯏꯗꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟꯗ ꯍꯦꯟꯅ ꯍꯦꯟꯗꯤ ꯑꯣꯏꯅꯕ ꯑꯗꯨꯒ ꯁ꯭ꯇꯣꯔ ꯇꯧꯕꯗꯁꯨ ꯌꯥꯅꯕ ꯁꯤꯒꯤ ꯁꯣꯁꯁꯤꯒꯤ ꯑꯣꯏꯅ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯁꯔꯚꯤꯁꯁꯨ ꯂꯩꯌꯦꯕ ꯃꯌꯥꯝꯅ ꯇꯧꯕꯤꯅꯤꯡꯉꯒꯗꯤ ꯕꯨꯛ ꯇꯧꯅꯦ ꯃꯅꯤꯄꯨꯔ ꯁꯣꯞꯄꯤꯡꯅꯦ ꯑꯗꯨꯒ ꯇꯣꯞ ꯁꯦꯜꯐꯅꯦ ꯁꯤꯗ ꯑꯗꯨꯝ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯅꯤ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯅꯅꯤꯡꯉꯒꯁꯨ ꯑꯗꯨꯝ ꯃꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖꯇ ꯍꯥꯞꯆꯔꯝꯃꯒꯦ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯌꯥꯎꯔꯕꯅꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯂꯣꯏꯅ ꯌꯥꯎꯔꯕꯅꯦ ꯀꯟꯇꯦꯛ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯑꯗꯣ ꯁꯥꯔꯦ ꯀꯥꯝꯃꯦ ꯍꯥꯏꯔꯒ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯔꯒꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯅꯝꯖꯔꯤ ꯑꯝꯇ ꯄꯣꯊꯥꯒꯦꯕ ꯉꯥꯎꯔꯦ ꯚꯤꯗꯤꯑꯣ ꯕ꯭ꯔꯦꯛ ꯇꯤꯟꯗ ꯍꯥꯏꯔꯤꯅꯦ ꯁꯣꯁ ꯆꯥꯔꯨꯔꯁꯨ ꯌꯥꯔꯦ ꯑꯃꯨꯛ ꯅꯥꯔꯛꯇꯔ ꯃꯁꯤ ꯌꯥꯝ ꯅꯥꯒꯟꯕꯅꯦ ꯃꯁꯤ ꯃꯌꯥꯝ ꯃꯣꯔꯣꯛ ꯄꯥꯝꯕꯤꯗꯗꯤ ꯇꯧꯕꯤꯔꯨꯔꯅꯨ